Paukshede Yumpam Uiba Maruiba Pau Karab de Tokjari. Sel Puthoktuna Layengba ngmdaba Mioising SIMS Group of Institute na Lemna Layenggadouri. COVID-19 laisana maram oirga supam nompam leitabadagi awaba mayuk narba imung singda sel Puthoktuna Layengba ngmdaba amade ambulance ki mathau tarakpada China Institute of Medical Science SIMS Healthline Group amasung SIMS Group of Institute na anaba singki Jumda Layengba Hauragani Aire. SIMS Group of Institute Manipur ki Additional Director kam Nodal Officer na Thadorakba Cherolamana Hai. Manipur pada Santosh COVID-19 second wave na Manipur da Lakkadouri ki tongan mafam singda khunda leita dun leiriba mioi cha kyana hospital singda chat tuna ana Layengba ki khutong chadaba Mayongnare. Lamda masigi miyam ki awaba sing asibu kharada werabasu ko akan bangam na ba wakalonda China Institute of Medical Sciences SIMS Healthline SIMS Group of Institute anaba singe jum da Lemna Layengba Hauragane. Aikhoi khuding mangna aigi khaidna asan birai naitana line ki khena pathamdana mateng pangna bamathau tai lairaba singki damak tola taraba singki damak amade iramdam sida leiriba kangleicha singki damak SIMS na angaba mateng pangkhigane. SIMS ki leiriba doctor sing nurse sing paramedic staff sing miyam gene Miyam Laybana SIMS na ngasi su iramdam asida sakthokna miyam ki thogal tawjaba ngamjabane. COVID test gi wana su mahausa gi jum da COVID na miyam da COVID test tabagi result su khangan na bagi khulong chaba su phangan gane karigumba COVID positive oiba jaruk labasu COVID center tatragana hospital da puna na balem na ambulance service su miyam da phangan gane hiramasiga mari leina na miyam na contact number 0385 244 3946 7629967269 9863154725 9863154726 9566683635 70056870987 82588621006 82588 60583 da pau phabiu ainaso bangna makhatana phangdokhe makhatarakpa atop pau amadana BJP gi Mikhal gi Lallong yatpa Houkhre BL Santosh Imphal Lakkadouri mathang chai gi February tha da bangthokkadur Manipur Legislative Assembly election gi Lallong yathopa Houkhre masigi damak party asigi national leadership mathang laktuna party gi workers singa Mikhal asigi matang da akopa wari sanakre BJP National Spokesperson Dr. Sabit Fatra Sudamit Khumni ki khongchatda haujik Imphal da leire Mananga si Minister ki Bangloda si Minister masamak yauna BJP ki MLA sing ki oiba mifam ama pangthokhe ayu ki pung 12 minute nifam mangarop tarak padagi pangthokpa hokheba mifam aduda BJP Manipur State ki Organizing Secretary General Aboy Giri Sargya ke mifam adugi matang da phangba pauna hai BJP ki MLA ne Mikhal asiki damak kari thorang tawrabagi aibo wafam National Spokesperson pukhalake COVID-19 ki lachat asi lengang na amusung MLA sing karam da thengnari vaccine camp jamna kap khrabage amadi awa batara ba miyam da kari mateng pangkhre amasung miyam gi waka sing kari leiri abana sing bo hang sing pukhalake BJP gi mathang gi Mikhal gi agenda COVID-19 lachat asina oigane maramaduna National President Dr. JP Nadda na COVID-19 thingna pada lengak na lauri pa thodang sing asi kumna engsin na ba sinarakpa lei abana sing po wafam sing thamkhe Maki wafam sing adugi matang da lengak na lakwat iba thabag sing sa Minister Nongthombam Pire na mayik sing na thamki amasong MLA sing na COVID-19 thingna bada miyam gi paikhat khiba thabag sing paudam khi aire amaromda thajaba yaba mafam dagi phangba pau amar hai BJP Manipur State Unit ki hangdo leriba President ki hapna na bagidamak Party asigi National General Secretary Organization BL Santosh Namit asigi khongchatta mathang tha July amada Imphal da Lakkadouri mane Imphal da leiringa da party ki workers sing MLA sing tonga na unar ka president akudaru mioi thidokadore Chief Minister TS Biswajit amasung party sigma ko thongbalu sing ba kyamrum unaduna wari sanaraba tung da president ki nomination adu puraga jathigane mane Delhi da thongkhraba tung da bari president unit ki president apage serol party ki high command gi jathang matungina thokani aire BJP na Manipur ki Mikhal asi yamna lumna laure mamangi Mikhal dadi Congress jadaba singi vote phangki aduga handagi Mikhal asida lengak paiba party oibanina lengak asibu janingdaba mayam thorakani aina lawe New Delta Plus Variant Nungnangnigai oiba variant oirpayai MC India the second wave ka infection to one kriva strain
B16172 gi hena sathiba K417N koba Delta Plus Variant asi section hudrabade Yamna Nungnangnigai oba variant amu orakani an Indian Institute Medical Sciences AIIMS ki Chief Dr. Randeep Gorit Riana Phongdokre asigumba behriana awaba tahangraba United Kingdom dage Arimasida India da tamba mathau tagani hainasu mahna makatare Dr. Golerian Haiki Karigumba COVID appropriate behavior section ngak trabadi India da yamna thuna sandorak payai India ki mafam khara da athingba komthoglaklipa asida section na sen hobu ki tangai fadaba laire Delta Plus variant asi Delta variant ki paring dane nungnangnigai oiba mutation amhienba ki 417 NC hena nungnangnigai berpaya bana kumda yengsen bagi tangai fadaba laire World Health Organization hauzik variant asi yamna section yengle Delta Plus asi Lakkadouri basal khara asda mapung oiba variant amu erkatra abaduni aikoi yengba pathau taribasi haina Dr. Goleria na NDTV da iba piba interview mada haike Delhi ki CSIR Institute of Genomics and Integrative Biology ki Director Anurag Agrawal nadi anuba variant asi yamna hantade laire thoina nungnangningai oidri aire mama bapa ga tongan na thamloi dabane Miron binupi da angang unaraba matungta COVID-19 positive pora patarabasu popoda ngairiba angang amati mama adu punna thambi kadabani aina Ministry of Health and Family Welfare ki makha taliba Jawahar Institute of Postgraduate Medical Education and Research na piba kanglon amana aire sahi nauriba angang sina COVID-19 positive pora pa matamda mama mapa oibe sing lawgadaba thaudang singi mari leinaba Jawahar Institute of Postgraduate Medical Education and Research na piba kanglon aduna makha tana pallibade COVID-19 ke laisada sina aujik phawagi oinadi sahi nauriba angang sinda ka hena sokan bagi thong Leitre maramna mama mapa oibe singna pangpada pakhaloi dabani imungi ahal singsu face mask upkadabane khotsaning thida abadi toina hamdok jamthok kadabani social distancing hakadabani abadi vaccine kapthuktuna angang sida COVID-19 sandoktana hona kadabane angang khomjing liba mama singsu sungsoi choidana vaccine kapthok kadabane biron binupi na angang udarba matungta COVID-19 positive oiraklabasu mama amadi angang adu tokhai na thamloi dabane punna adumak thamgadabane mamagi khomlangdagi COVID-19 longnate marmasina pokpada ngai bangang khudimak yamdraba tha tarukti mamagi khomlang damak pithakadabane adumoina bak pikliba angang aduna COVID positive oiba thoglabadi makhatana yamdraba tha tarukti mamagi sangom pithakadabane angang sing aduna vaccine kablaba mamagi khomlangdagi COVID-19 ki antibody puthokpangam loidoribane angang khom pithakpa matamda mama adu face mask ukadabane amadi sangom natragana alcohol jawba hand sanitizer sinaduna Konsaning thida amadi toina hamdok sap thokadabane Loinana sahi nauriba angang khudimak national immunization da yaru vaccine khudimak kap thokadabane sahi manga gi makha dariba angang singi oinadi face mask upal loidabane COVID positive oiraba angang ayambana layong uthokloi adubo kharadi layong hoba lokhuba khong hamba yadaba amadi intham janbana singba layong kharadi thengnaba yaugane atopa pau amadana AIIMS Dr. na tungi COVID wave ki maram oigani aibo wafamani santokna takre India da pulap ki oina yengpada COVID-19 nabagi masing chaul kharasi da singthaningai oina andharake baga state gyana thamlamba COVID ki athing masing komthokpa Houkhre amasung anaba masing amukhana kwangkhalakpa kyapa mongda COVID ki tafum thokpa kanglon chin thugaiduna miyamna kaithel sina marks uptana punba Houkhre pandemic amada web adu maru oiba maram ani ki makha pole virus ka mari dainaba maram ama amasung ani suba maram aduna mioibaga mari dainaba singne aina AIIMS New Delhi da Medicine Department ki Assistant Professor Dr. Neeraj Mikhal aike magi matungina virus mutation asi kanagubagi khutta laite adoba masegi ngakpam thokba kanglon singa na ngakpana COVID na ba hengalakpa mangjongna thingbangame haujik virus mutant tawkhre amasung khena longna kan ba oirakre masi aikona laksin bangambagi kwangba leiba karigumba amane madumak oiduna su karigumba aikoi gi haksang da virus asi masing yam thokpa adu jahandrabadi mutation singi masiki type asi thingobang bayai laksinabagi aikoina tawba ngamba haibabu aikoiki ngaksen gi kanglul adune aikoina tha tara manga taraga taru COVID appropriate behavior ki maramda ngangna rakre amasung COVID appropriate behavior masigi web singa si punna thingbangami haibasi aikoina khangle madu ari subu web asida su thoki aina mangna aike Lockdown ki matang dangang laduna AIIMS New Delhi ki Assistant Professor aduna aike lockdown chanhala ki matamda mipum khudima COVID appropriate behavior na namduna chanhan ki amasung web asi thingkre maramaduna laina sandokpa thingbada masi tasengna kanaba maramna COVID appropriate behavior in bahibasi aikoi ki damak maru oi laina sing mangjongna na thingbada vaccination chu mateng oigani karigumba
nakhoi narakpa tarabsu maduna nakhoi pulaina adugi sathiba mau adudagi kaningani hanam hangna phangdokhe nakalamrom da Jharkhand da black fungus ki case ta sikhiba mi ki masing kuntaruk surak padage sarkar ne state sin thungna high alert laothokkhre Jharkhand ki oida black fungus harga ju khangnaba black fungus si akan balaina na badage sang wangkhalak pa loinana ngasi faoba state asida laina asigi case ta sikhiba bi ki masing kuntaruk sujilakpadagi state sarkar ne state sin thungna high alert laothokkhre aina agency ki pauna phangdokle state dasigi national health minister ki mission director Ravi Shankar Sokla na pau ki agency ki unabada district kunmari leba state asida state taragani pangi oina chapchaba black fungus ki confirm tawraba case humpu drama pan chingnana weba case yankai gomtoi report tawrle aina phangdokle hana confirm tawraba patient jangai di hospital da layeng pada phagalak pada ki discharge tawraba su siba masung confirm tawbagi masing thangen hengalak pada maram oiduna state government ki health department na high alert laothokhi bane health minister ki bakhe deksu health minister sing da akan ba section thorok laukana ba hospital da pukhalak ba black fungus ki patient sing jamna section na layeng chatharaba amade pungkon mari chungna mathau tawna ba akan ba instruction pikhre aina director Rabi na media da paudam lagle State Gise Minister Hemanta Soreda Pirakpa Directive Matungina Aki bagi masak panglaba lethal fungal infection fungus ki laina makalasi lakshanarba integrated disease surveillance program gi functionary semikup nahum singna laina kre district sing da mathau toriba civil surgeon singna hospital da anuba confirm abadi suspect lak pada sarkar da report tawrna pa engit phawba pikhre aire AIIMS authority singna contract staff pumnmk po mama poktabidouna loinare regularization chu tawbidrabasing thabak-tagi potharaga Lupa ama phawba phangningai Leitre All India Institute of Medical Sciences AIIMS ki thak ta phawba pukhalagani thorang liba Northeast India ki state sing Medical Institute am oibada natana asoba laying sing amasu oiba Resident Institute of Medical Sciences AIIMS Manipur da consolidated pe oina Lupa lising manga chani yankai phangturanga sidagi chai kuthra mari rongi mabang lising amakasam parmarfu tarit ki April taraga taruk tagi pe asimaktada Kumja lising ani manga gi December kunithoi phawbada contract employee masing kontra mathoi hena thabak tawdun layer padage housing na punba contract employee chamri chupna mari hena layer basu ngasi phawbada AIIMS authority na sinbi sing asigi social security employees provident fund EPF na cover tawbidana laire wafamasi trade union ki lusing basina phongdorak pane EPF social security asibu implement tawriba India government ki ministry of labor ki makada lairiba Employees Provident Fund Organization EPFO Office Resident of Guwahati Amadi Special State Office Imphal Resident Institute of Medical Sciences AIIMS da masing thingam draba ai bazerul kya thakrabasu AIIMS authority na ngasi phawda contract sinmising asikidamak da thabak to onthok piraktaba maramna EPFO Office asi AIIMS ki sinmising oina di phagi tabaga pangkha koire aire pause asida trade union gi dusing basing na makhata na phangdorak pagi matung inna AIIMS da EPFO Resident Office Guwahati amadi Special State Office Imphal na hokhiba kumjali singani taraga humdoi ki kumjali singani kun ki December fawda AIIMS da thabak tawriba contract employee sabri sumna mari henbagi social security EPF cover tawna da correspondent taramathoi dagi tadana tawrambagi evidence phangbasu ngamki adumanamak AIIMS authority na thawoina lobi dabana thabak asigi progress teram dabasu thengnakhe Loinana kumja lising ani taraga humdogi March kunda correspondence tawrong kiba letter aduke reference number ASCOB inbase ENF 679899 asi matam adugi EPFO gi assistance PF commissioner compliance samul dasna ekibani Loinana aruba letter aduna reference number ASNEGSY RC Secretariat 2020-21/434 asi kumja lising ani kunge September tara the Resident PF Commissioner Guwahati ki P Hangsina AIIMS ki director da irambane haire makha tarakpa atop pau amadasu Tripura gi Khwai district da san Huranba ahum Miyamna Fubada sire Tripura da san Huranba mioi ahum Miyamna Fubada ki Agartala da leiba GV Fund Hospital da pukat pada makha tan lekana bangamdana sigre thawdogadu Capital Agartala City da ki kilometer ni fuga taruk lapna leiba Khwai district ki manung chanba Maharanipur area da thokabinai Sanuran bagi damak Miyamna Fubada si ki pemi ahum adu Sipa Hijala district ki Sona Mora dagini mioi ahum adu di masagi sahi kontra suraba Bilal Mia Zaid Hussein amasung Saiful Islam ne mapamado gi mioi sina phongtor ki bada mioi ahum adu Sanuran bagi damakta Maharanipur area da koisa chatke thawdogadu ka mari leina
तेलियामुरा सब डिवीजन की SDPO सोनार चंद्र जमर्टिया फोंदोरकपदा सन हुरानबा अहुमदु महारानीपुर एरिया गाड़ी तोंगलका कोइसे चलीगैदा लोकल सिंगना चिंगनदुना फाखिबने मियामना फुबदा फिबम थीना सोकलबा मियोय अहुम अदु अहानबदा कल्याणपुर PSC अमसों मुगिया कामी PSC दे एडमिट तौखे मतुक दरकपदा मखोयगी फिबम हेना फजलक्तबदगे अगरतलादा लेबा GB पल हॉस्पिटल रिफर तौखिबने मोब लिंचिंग मरी लैनना पुलिस न केस अमा रजिस्टर तौखे अरुबदा कंटेंट सिंग असिगी मरोइबा पाउ खरा असिबा पाउ तमजरिबा Manipur local news YouTube channel amadi Facebook page asidagi yengbiribuk namak pathagathari channel asina tomta kanarabadi subscribe tawbidribasina subscribe tawbiramu loinana like and share tawbisu kawbiganu namakpo amukha hana thagathari